Lakle lakle Inspector Tayai 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 Ahan ramakta da Inspector Tayai tabiri basimu James Haigurjamna taramlok sabu loinana ikoknona khurumjari ngasi supuduna laksari Inspector Tayai chamapanga kunthra suba tangka sandokchariba Inspector Tayai gi tangka gasi Manipur thokliba irang asida leikhidrabasing amadi relief camp da leiriba awa ana tarabasing gi maramda sathajarakpa tangka wari sing asi khangba yana bagi dama Inspector Tayai na relief camp da laktuna miyam punamakka wari sanaduna awabagi mapau sing asi tambagi mawongda sanajaba tangkang ngasigi tangkang asidi akhanaba tangkang relief camp da leiriba miyoi mana mahaki awaba mapau tamlaba matungda mamangda tamkhriba case sing asigi tonganba relief camp da thokpa sengba thogdoktugi lawthokchaba tangkak aman miyamna aroiba saruk asi soiden su tabiu sir kedorega mai sir ngasidi awaba maraksida sir ngasigi case laiba se sir amana kitang nungai tabagi mapau khrani sir ngasidi yamna waninga leite sir mayamna awaba wari hebadu sir aina kothi thiraga awaba wari na taba ama kak thijare sir as sir nok su nok ninge kap su kap ninge nong su nong sire sir loini yaure da karino ni gamai na ngaisi nok su noning ba kap su kap ning ba sir leidana sir siba na badi na tre haiba sir adu sir ahan mamakta da wari ma tang hana tabiraga masigi makha tarak ko wari sni yamna nungai ga dorisne sir sumi gamai awaba marakta nungai ba wari tabasu awaba marakta momon minok haibadani kari haiga da bunu khangre sir kaptana learing the second touring the site gola insalam haibadoni ne sir nok tabo kure gamai sir nok mandra so sir karino sor manam nam thivne hai tare ni ka sir karino no ngangido sorry sir ai mathang mi koksin jarage sir koksalo somda ichinok somda lapiro somda aduga ngasai ichinok somda lebiyo ko nakoigi wari duni yamna nongai ga dare sega adugi wari du sokoi soidena ta sega somda lapiro sida pambio yamna mai jare sir ai torbungai kuroki kunja mani sir ai kukin hojik demand tor bislenga tane dubu masigi kodong chaba lawruga maitei tanthokna honarglibasidi sir masidi yamna pente kuki singna makono oidaba ngangba makoigi hinabi sir ai bu hajo harabadi sir ai handaki thodo siamna pente kuki singna demand tor bislenga tane dubu masigi kodong chaba lawruga maitei tanthokna na makoino honarabadi oidaba ngangba haibasi kuki singna hinabi maitei singda taisina honaduna matam punamakta makoina lei sir kumbi esigi manung chana leriba torbung wai khurok sir aigi ming naurim singkhai nganba sir ai sahi amjadri somna tagi sahi kontaru khaktani sir torbung wai khurok tagi lanjelaktuna thangmaiban pokri so manakta hangliba relief camp tai leijabani imong manung punna naurim singkhai nganba sir ai samak punna leijabani sahi sing megi tang humda thokiba thodo udugi matangda kuki singna khana chaina basi torbungda maitei singa adumak thoktuna dumalaki oidaba kya ngangba aduga makoina achumba saduna makoina matam punamakta achummane haina madu honaduna laki maitai da taisina bamadi maran season base lisang sina makoina sathaduna laki bani waikurok hariba khulasi Bishnupur district aroiba khul aduga kumbi SC gi manungda leiba lam amasu oribani sir lana si kokunya horakibani Anglo Koki war hariba gate asi maitai sina mai tharamle hariba sidi taisina bani sir tasingudi gate adudi maitai na mai thakiba nati haiba media na mai eksena phongdokpa leikhrabani Anglo Koki war gi complex sari mafam laisang hariba mafam asi phawda sangsilakpada puari da leramlaba chapana sarma thong ananbi haina khangnaba mafam asi da Koki war complex oduma makoina sarakibani sir aina hariba mafam singase aran amathi gawbanati Bishnupur district haina thaba signboard thelabasu numidang te ekta thugairam Tigal urubasu kuki khulai paibani hekta mo adumoiram komigi pukri haina leramba puari di yauriba asi loksilaga koite kuki khul haina thonduna mokhoina leraki kangbai masi hana koromba nati sir phawak chau ikai awang lekai masi mak adum hana khangnaram adubu kuki na talibasi maitei miyam mokhoina pigedaba nati tasengna harabadi mamang tu sumakhoigi gari sing masana mai tharaga maitei de tasinbagi thodok kyamaram leikrabani sir masidi kun thangnaba kun adu de leiri bai khoina khanggadabani masidi miyamna khangno makhoigi
tattana chatharba mokoi gi licha aikoina angang oiringi matamda kuki khul khangwasi es monjang aduga kaprang mon bom aduga johar masi gaktani khoina khang hojik anoba khul tara hena tasilak sir hariba aikoi gasu khangna sanaba kuki singna sodum hai masidi yum asi Myanmar dagi lakbani Brahmis ngaktani habase loina tinnaringe da makoina su tattana hairamba wafam maroina Myanmar gi military junta na thorokpa aduga kuki masing thingamduna sanglakri makoi gi kani lokpa amasung aikoi ga makoi ga loina ringe matamde khoini irai laina khang komsi sahidi yamna wana lerambasi makoina kani khara sunglaba matungda mathangi sahida gari macha ama thoba hektamak adungang asuki matik sel fangi habase masina talaki aishu chicken center ma hangduna lebe makoina kani si mayom paide aigi chicken on anaba electronic meter on mada hektam makoi meter to on balai sir aina hangmada masi makoina duma mayak sengna makoina dum haidokse masi kani ni haina duma makoina haisa sir mamang taktusu hojik tholiba thodo sigumna thokpa adugumba kayamarum lekraban sir ILP gi matang da su release chana nam hona bada chatpe yaroi haibo wafam haiki aduga CAB gi matang da su aduma hari base dum thoki kangbai phawbasi koki gi lamni aduga ban tawbo phaw yaroi haiduna makoina thinglapagi khana chenabagi thodo kyamron thoki baleki sir maitei lebe yaroi talagani haibo phawbada makoina hairaki baleki bani adubu police commando singna ngak sian badagi thoning da thodok sing ado thoki da ngakani April tang kun gatare numidangi punga mapan tarak matamda kuki masa sing gari masa da tonglaga laki April kun gani pan chief minister na sangaga da open gym adu mai tharga laktuna makoina torbum bangla amadi wai khorok ka tainaba haulai kopi hariba aduga kongrang esojang na chingba mafam sing asida maitei loina thoroklo maitei hat ke aduna makoina numidang adu da law kiba mayam adu sir masidi mafam adu da leri bai khoitena khangi sir paralysis tawduna lebe yamba phawda makoina nungna thajelakpadi ehing aduda saphagada bomfam de khoi thangjin khibani nongalaga commando sing lakhibadi khara dum saphakibani koki singna maitei de onsinduna makoi gi langi ningsing khuba mai thai haiduna makoina maral siri masidi oida ba wafam sir makoi di atai sinpham paiba budi kani thabani hena sen phangi haiduna thangjing chingda makoina kani tharakibani megi tang ahungi Rally loaraba matungda nauri yauna khujukulai afaba kyamarum paiduna torbung bangla tamna lalaga maitegi yum singadu khallaga makoina mai thakibani yum mai thabagi thabonung telpung mari khalhelakpa duwaida makoina hauraki lanjenarkiba aikoi banglagi mataide leiba church amagi marumda aikoi lothuna leki sir Scotland lomdagi nongmai pairaga lakkiba singna loliba aikoi onsindana nongmai kapla ura haiduna fawbu makoina lauki mafam aduda numidangi pung nipan tarakpa phawbada khoi lotuna leki haujimakti lengakna security matik chana piduna ekhoi isagi yumda hanjan mangam hanbiro haibase masi matangdi khoin haijani sir makoina dilaw tholi makoi gi separate administration leibagi mawda makoi masana dum haijari kokilen makoi masana dum thonjari lamka aikoi gi hana lejarama maming phawbada irang asi onthokuna makoina tawningbata tawriba mapu pandabagi mong tawbasidi sir masidi aduki matik pende sir sir akoi inauna hiring sir ai mati amata sir ai thamjauge ba sir habiyo kari habining sir yam nuai taba thogdokpudi mayam sidama loina tanari ko sir sir ai chu haira rui sira haidana ai chu khallaga leiramni sir ai khuga dagi kunjamani sir siam nuai te sir tholiba thogdokchi sei si mege tawumda koki narco terrorist na khangodana manipur mi chamda atamna na makoina hekta landarak ton rupi angang yauna mioi sama yankhai gi mathakte hena hatkiba aduga mioi lising amagi mathakte hena asopa nangan kiba mioi lising humpu gi mathakta na lanjena duna relief camp singda makoi khari yum hanjanduna leina khrabu sar ayamana di mioi lising kya di hoji suma sama sa yum sang ngamdana relief camp singda sangda phamlo duna lei sir tha taruk pharak laba irang asida sir manipur amasu india lengak ani na ngasi phawda laksen mangamdana lei yamna leibuk thiba haibduni sir aigi ming Hemam dinamani sir ai chai ni phu tare lom sir sum pen da bagi sir ai su akoi stay now amna sum phongdo pade mate matang mai joge na sir karim da kai bleti habiu aikoi mapam sida miyamna wakali bese masida nang hodo ba yaro ke khoi kem da laga madugi wakan na bagi tanja khoi pijaga aduga habiu sir hanana thagachari Surachanpur district ki manung chane leba Surachanpur police station ki kharom da 14 kilometer amar ongkhak tamak chalaga leba
खुगा मैते क्रिस्टियन लेकायदा सर मधुदा लेरमनी सर हौजिना लांजेनरतुना सगोलमनगी रिसेंट हायर सेकेंडरी स्कूल दा हांगनिबा रिलीफ कैम्प दा लेबा सर आई मिंग सर हेमाम दिनमनी सर आई अमुक हाइजग्रे सर याम नुवाइता वफम जोचारबगी मनुंग चना लेरिबा मैते सिंगना खुंदाब खुगा मैते क्रिस्टियन लेकाय हाइदना इबुदौ हाथक्तगी खुंदा लेतादुन लेरंग खुगा तोरेल वांगदा कुकी सिंगे अचौब खुल अमसु खुंदादुन मकोइगी खुल अदुदा क्रिस्टियन लाइनिंग चटप युमना तरा तरे लोमदी अदुमक ले हारिबा कुकी सिंगी खुल असिदा लेबा सर्च अदुमक मैते कुकी चिननाउ सिंग पुन सर्च चटमिनदुन यामना नुक्सी चानना अदुमक लेरक्किबे मदुदा नतना हानदगी हौना मफम अदुदा लेरंबा अदु सर तोंगान तोंगान फुरुप सिंगसु यामना नुक्सी चानना अदुमक लेमिनरम हदक इखंग खंगुदुना होरुलिबा मेगी तांग होंगी इरांग असिना अदुमक सर इरांग असि यामना कलक्किबने असुक यामना कलकने हाबदी सर कोइदि थाजरुदि इरांग अदु थोलक्त्रिंगेगी ममांगदसु तोंगान तोंगान खना चैनबगे थौदोकसिंग अमदि इरांग थोकपा यावरगसु यामना अतेनबा मतंगि मनुंगदा सर अदुमक लोइसन्दुना लाखिबा ngaktang handakisdi sir kari haigedabno khangti loisinbagi mong adudi sunai rakidri sir aigi yumado mai thadoki baduda imungda thamba sel oina lupa lising yankai sana khara yum sanaba pairaga thamba akhaiba upak sing aduga jinga bantara aigi temana loijaba yen boiler samagi mathakta imung manungi polam sing punamak sing asi tumno mai chaki saurano lupa lak tara manga rongi oigedaba pochai singsu loina mak onki aigi isanupa ani aduga ꯑꯩꯈꯣꯏꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯃꯟꯈꯤꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯈꯤ ꯁꯔ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯂꯩꯍꯧꯈꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒ ꯈꯪꯅꯕ ꯀꯨꯀꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯆꯦ ꯅꯈꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯧꯖꯤꯛ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ कुकी सिंगी मरक्तगी नुपी मचा अमना मखोइना हाइरकी मधु तसेंगना हाइरबदा अखोइना तीनबा खंगना चानबदुगी मरमदा मखोइना ngang saknadibedo madugi marondu मखोइना ताबदगी खंगबदगी अखोइबु नुक्सिबदगी हाइरकपनि वाफम अदु हाइरकपदगी ममा मचा अनि अदुगा युंगी थोंग सो लोनसेलगा चेंथोरलगा मेन रोड योरकपु मतमददी असम राइफल्स लेकोइना होंदोकपिरो हाइ मतमदा गाड़ी सिंगसु लोइन हानकिबा मतम होइकी मखोइनी अतोपा पांबे लेतबदगी मखारोंदा चटखरगा थंगनबा खुलदा मखोइ लेहौकी अदुबु मथंगी नुमितकी अयुक्तदी ममा मसानीदो असम राइफल्स की काबू अमना लौखटपिरगा पुबिरकिबे अखोइनी युम थादोक्तुना चेलकलबा मतुंगददी कोकी लमहेन तोहेनबा सिंग थेनोदना मैतै क्रिस्टियन लाइनिंग चटपा खुगा मैतै क्रिस्टियन लेकाय मदुदा युम तरा तरेतगी लौथोकपा याबा पोचै पुनमक मखोइना लुट तौदुना लौथोकी लौथोकलबा मतुंग अदुदा लोइनमक मै थादोक्तुना मखोइना मांगनकी सर चुरचानपुर डिस्ट्रिक्ट की मिनी सेक्रेटरीता अखोई मतम खर लेरम मतुंगदा असम राइफल्स ना अमुक मदुदगी पुथोरकलब मतुंगदे कोई इम्फाल लोमदा दमक लाखी सर इम्फाल योरकलब मतुंगदा सगोल तोंगबगी रिसेंट हायर सेकेंडरी स्कूल दा हांगनिबा रिलीफ कैम्प दा संगजफम लौदुना खोई लेखी करी हाइगेदबनो खंगते अखोई कयाम कुइना रिलीफ कैम्प असिदा लेखिगदगी मफम असिदी इसागी युमक्ति नतबनिना अवाबतना पिक थले हाबी मफम असिदा लेरिबसिंगना खोइगी अवाद अपादी पिक थना मखोइना अंगम थाक्तोने हौजिक निंगथम थागी मतम ओरकुना अयिंग बंगाक थोकननबा सेना चानबा फिरोन अमदी तुम्बदा सिजननबा थाबा फिरोलसिंग अवाबा मायोकमनि अखोइ खक्तनति मणिपुरगी मफम तोंगान तोंगान फमदा लेरिबा रिलीफ कैम्पदा लेरिबसिंग निंगथम थागी मतम लाकपदि इंगलोइदबा कनाबु यावबगी पुनमकसिंग असे अवाबगी अवाबा ngaktani कनादा हाइरुगनि करीदा हाइरुगनि नुंसीबिबसिंगना मखोइ मखोइना तोंगा तोंगा रिलीफ कैम्पदा लेप लेतना मखोइनादी हारिबा पोलमसिंग असे खरगदोरसु येनबा होनरि फंगहौदबसिंग अदुना कमदौबा तसेंगना हारबदि मियोय लिसिंग हुंपुगी मथक्ता लांजेनदुना तोंगा तोंगा रिलीफ कैम्पसिंगदा लेनबा यावरि मरी मता युमदा लेनबा सोदुमा यावदबा नाते सर यामनो नुवाइति करी हाइगदबनो खंगदे सर हौजिक फिरोल अथाबा लेतबना अवाबा कया मायोंगनबदि असुम तमना तमना हौरगले युमदगी थोरखिबा मतमदसु इसागी सेट चारिबा फिरोलसिंग असि नतना अतोपा पोचै अमता पुरकपा नंखिदबना करीमता कोइ पाइरखिदे मथौ ताबा पोचैसिंग लैनिंगलबसु सेल लेतबना लैबा ngamdana अखोइ यामना वाखन सोंथदुना लै कनाददि हाइरगनि सर सानुपा अहन्ना वेस्टर्न कॉलेज दा बीए अहानबा सेमेस्टर दा तमहली महाकी मनाव नुपाना रिसेंट हायर सेकेंडरी स्कूल असिदा दम क्लास 9 दा मिंग चले सर सानुपा अहलगी कॉलेज चननबा गाड़ी अतोंगमन लेतबदगी अवाब अमुक थेंगनरी मरम असिना
ꯑꯩꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯂꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯃꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯁꯔ ꯃꯁꯤ ꯈꯛꯇꯅꯤ ꯁꯔ ꯃꯁꯤ ꯈꯛꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯃꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯇꯝꯂꯛꯄꯗ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯁꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯆꯤꯊꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯇꯝꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯈꯨꯗꯣꯡꯆꯥꯕꯗ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯒꯦ ꯑꯗꯨꯒ ꯒꯥꯃꯩ ꯅꯪ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯨ ꯁꯔ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯅ ꯂꯩꯖꯔꯕꯅꯤ ꯁꯔ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯁꯔ ꯑꯇꯩꯕꯨꯗꯤ ꯀꯔꯤꯁꯨ ꯀꯩꯅꯣ ꯅꯠꯇꯦꯗ ꯁꯔ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯥꯎꯅꯤ ꯁꯣꯝꯗ ꯂꯥꯎꯅꯤ ꯁꯔ ꯑꯣ ꯁꯣꯝꯒꯤ ꯃꯤꯡꯅ ꯀꯔꯤ ꯁꯔ ꯑꯩꯒꯤ ꯃꯤꯡ ꯀꯤꯌꯥꯝꯕ ꯁꯔ ꯑꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯉꯥꯏꯈꯣꯅꯤ ꯀꯤꯌꯥꯝꯕ ꯇꯨꯡꯗ ꯂꯦꯞꯄꯤꯁꯤꯅ ꯁꯔ ꯃꯥꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏ ꯀꯧꯋꯦ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯔꯛꯀꯦ ꯁꯔ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯁꯣꯝꯒꯤ ꯋꯥꯔꯤꯁꯤ ꯑꯋꯥ ꯑꯅꯥ ꯁꯔ ꯑꯩꯒꯤꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯁꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅ ꯀꯞꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯤꯌꯥꯝꯕ ꯑꯗꯨꯗꯤ ꯀꯤꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯑꯝꯇ ꯁꯔ ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯜ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯤꯕꯁꯤꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯊꯧꯕ ꯀꯌꯥꯒꯤ ꯋꯥꯔꯤꯁꯨ ꯇꯥꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯤꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄꯁꯤꯡꯒꯤꯁꯨ ꯂꯣꯏꯅ ꯇꯥꯖꯔꯤ ꯑꯩꯁꯨ ꯂꯝꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅꯅꯤꯀோ ꯑꯩꯅ ꯌꯥꯈꯤꯒꯠꯆꯔꯤꯁꯦ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯍꯦꯛꯇ ꯇꯝꯖꯔꯛꯀꯦ ꯑꯩ ꯋꯥꯔꯤꯁꯤ ꯁꯔ ꯌꯥꯅꯤ ꯌꯥꯅꯤ ꯍꯧꯕꯤꯔꯣ ꯍꯧꯕꯤꯔꯣ ꯑꯩ ꯑꯁꯨꯝꯅ ꯇꯧꯖꯕꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯑꯩ ꯂꯩꯖꯩ ꯑꯁꯨꯝꯅ ꯗꯦꯕꯥꯟ ꯑꯝꯇ ꯂꯥꯛꯈꯣ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯈꯣ ꯀꯔꯤꯅꯣ ꯑꯁ ꯊꯕꯛ ꯂꯩ ꯑꯁ꯭ꯋꯥꯏꯗ ꯊꯕꯛ ꯆꯠꯂꯨꯒꯦ ꯀꯔꯤꯅꯣ ꯅꯪ ꯑꯃꯨꯛ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯔꯅꯤ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇ ꯆꯪꯕꯤꯔꯝꯃꯣ ꯑꯁ ꯇꯧꯔꯛꯑꯅꯤ ꯅꯪꯒꯤ ꯊꯕꯛꯁꯤ ꯁꯩ ꯇꯧ ꯐꯣꯟꯗꯣ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ ꯐꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣ ꯈꯔ ꯍꯥꯏꯅ ꯌꯥꯗ꯭ꯔꯕ ꯑꯁ ꯐꯣꯟꯗꯨ ꯐꯔꯛ ꯇꯥꯕꯩꯅꯤꯅꯦ ꯐꯣꯟꯗꯣ ꯑꯃꯈꯛ ꯄꯥꯏꯕꯅꯦꯕ ꯑꯗꯣ ꯐꯣꯟꯗꯣ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤꯅꯦ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦꯕ ꯁꯤ ꯆꯤꯊꯤꯁꯤ ꯑꯝꯇ ꯄꯤꯕꯤꯔꯝꯃꯣꯕ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗꯣ ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯤꯊꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯪꯁꯨ ꯍꯦꯛꯇ ꯄꯨꯛꯆꯦꯟꯗꯨ ꯊꯣꯛꯅ ꯄꯤꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁ ꯄꯨꯛꯆꯦꯟ ꯄꯤꯛꯄꯩ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯐꯣꯟꯗꯣ ꯀꯣꯛ ꯁꯦꯝꯖꯜꯂꯣ ꯐꯣꯟꯗꯣ ꯁꯦꯝꯖꯜꯂꯒ ꯀꯔꯤꯅꯣ ꯐꯝꯃꯒ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯐꯝꯃꯒ ꯅꯣꯡꯉꯥꯟꯗ ꯅꯨꯃꯤꯠꯇꯧꯕ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯌꯨꯝꯗ ꯊꯕꯛ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯀꯔꯤꯅꯣ ꯐꯣꯟꯒꯤ ꯀꯥꯟꯅꯐꯝꯁꯤ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯑꯁ ꯅꯪꯒꯤꯗꯣ ꯈꯪꯉꯦꯗ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯉꯝꯗꯗꯅ ꯇꯧꯔꯤ ꯑꯣꯏꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯏꯕꯤꯔꯝꯃꯨꯔꯣ ꯍꯥ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯈꯣꯏꯗꯣ ꯆꯤꯊꯤ ꯄꯤꯌꯣꯅ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯆꯪꯉꯒ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯉꯝꯗ꯭ꯔꯦꯅ ꯑꯩ ꯍꯦꯛꯇ ꯂꯤꯟꯊꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯒꯦꯅꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯁꯨ ꯊꯃꯣꯏꯗꯨ ꯀꯩꯅꯣ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗ꯭ꯔꯤꯗꯨ ꯀꯔꯤ ꯑꯣ ꯈꯪꯉꯦ ꯅꯪꯒꯤ ꯃꯄꯥꯗꯅꯦ ꯃꯤ ꯑꯃꯇ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯃꯄꯥꯗꯕꯨ ꯃꯤ ꯐꯥꯎꯔꯗꯤ ꯍꯥ ꯂꯣꯏꯅꯃꯛꯅꯦ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯧꯊꯥ ꯆꯦꯟꯅꯔꯦꯕ ꯀꯔꯤꯒꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯊꯥ ꯆꯦꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯁꯅꯥ ꯃꯇꯨꯝꯗ ꯍꯪꯉꯨ ꯁꯅꯥ ꯃꯇꯨꯝꯗꯣ ꯃꯥꯅꯁꯨ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨ ꯆꯠꯂꯨꯔꯗꯤ ꯑꯁ ꯆꯪꯉꯒ ꯆꯤꯊꯤ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯥ ꯇꯧꯕꯤꯔꯝꯃꯨ ꯅꯠꯇꯦ ꯍꯦꯟꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦꯃꯤ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯦꯟꯒꯦꯒꯣ ꯀꯣꯛ ꯆꯦꯟꯁꯤꯜꯂꯨ ꯀꯩꯅꯣ ꯅꯠꯇꯦ ꯀꯣꯛ ꯂꯧꯁꯜꯂꯒ ꯂꯣꯏꯔꯦ ꯌꯨꯝꯗ ꯂꯩꯃꯤꯟꯅꯗꯤ ꯆꯤꯊꯤ ꯊꯥꯅꯔꯔꯣꯏ ꯅꯠꯇꯦ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯑꯁ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯕꯨꯛ ꯐꯠꯇꯕꯩ ꯋꯥꯅꯤꯗ ꯅꯣꯏꯒꯤꯅ ꯅꯨꯄꯤꯗꯨ ꯈꯔ ꯂꯥꯞꯅ ꯀꯣꯏꯔꯦ ꯑꯩꯒꯤꯅ ꯁꯤ ꯂꯩꯀꯥꯏꯁꯤ ꯂꯩꯍꯧꯔꯦꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯈꯨꯗꯩꯗꯤ ꯏꯁꯇꯤꯗꯦꯅ ꯑꯩ ꯍꯥꯏꯗꯧ ꯂꯩꯇꯦ ꯑꯁ ꯌꯥꯔꯦ ꯄꯤꯔꯅꯨꯁꯦ ꯌꯥꯔꯦꯁꯦ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩ ꯄꯤꯔꯒꯦꯀꯣ ꯌꯥꯔꯦ ꯑꯩ ꯄꯤꯔꯒꯦ ꯌꯥꯔꯦ ꯑꯁ ꯅꯣꯡ ꯌꯦꯡꯒꯦ ꯇꯧꯕꯅꯤꯕ ꯀꯗꯥꯏꯅꯣ ꯁꯦ ꯄꯤꯔꯣꯁꯦ
ꯅꯪꯅ ꯆꯤꯊꯤꯗꯨꯗ ꯏꯒꯗꯕ ꯃꯔꯣꯟꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯐꯖꯅ ꯑꯃꯨꯛ ꯆꯤꯟꯅ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯇꯝꯕꯤꯔ ꯂꯣꯏꯔꯦ ꯂꯤꯟꯊꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯅ ꯑꯩꯅ ꯋꯥꯔꯤꯗꯣ ꯊꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯍꯥꯏꯔꯛꯎꯁꯦ ꯆꯤꯊꯤꯗꯣ ꯍꯥꯡꯇꯣꯛ ꯑꯗꯨꯒ ꯄꯥꯔꯛꯑꯣꯕ ꯑꯩ ꯆꯤꯟꯅ ꯍꯥꯏꯔꯝꯒꯦꯕ ꯑꯁ ꯌꯥꯔꯦꯗꯦꯕ ꯅꯣꯏꯁꯨ ꯍꯥꯏꯖꯔꯤ ꯃꯇꯤꯛ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯂꯛꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯁꯣꯝꯗ ꯃꯔꯨꯞ ꯑꯃ ꯐꯪꯗꯧ ꯂꯩꯕꯅꯦꯕ ꯃꯔꯨꯞꯇꯨ ꯐꯪꯉꯗꯤ ꯑꯩꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯑꯩꯁꯨ ꯑꯍꯟꯕ ꯑꯃ ꯂꯩꯒꯦꯅ ꯈꯜꯂꯤꯅꯦ 마수 빠이부디 빠이부 마기 폰도 뭐 이문 만웅나네 아이가 말이 레이네네 칸기바 놈이뚜데기 폰도 닉티는 아이나 바핸드레 따우니 뭐 이게 다 칸바이도 마빠도 사티바네 그이로레 까이데네 아스 그이로네 마탐 마마기 몽나 자트라니 아두니 아다니나 따우드나 목드라 먹고이네 레이 아스 그이 해도 칸디 마빠도 아이네 핵 모이 뭉도 성월디 허이 그이도 올라구나 아 그이 타고 레게 나는 거기다 또 일라이지 그이노 마시 와이 와다지 또록부시 오래지 에이 짱가 달리미 아두기네 봐 에이 그도 올라구나 난 실라이지 까리레 아 거일린 토이가 까리 난 까리 강나봐 까리 마땅 까리 하 까리 하이바 아스 왕앙 상앙는 머로움 퍼져더네 어또 거기 누비 먹고 예능나서 나티 마도이 린토이 해도 나트지 난 레이더라브라 아또부 누비 레이더라브라 아스 야래 린토이다 까리 레르게 마기 눅시라바 석담 아이디 망라다 서덤 우드는 레림 마나 하이버 와헤이 뿌나마 아이디 나 공도 동강드나 덤레 그리고 마땀다 마나 하이버 와헤이싱도 아이 사기 어꼬이 우르르 웅드나 레이버데네 미가 남레이 덤 마땀다 레이사나 마는 앙리버두기 빠콤 아이 쿰전메 야오리면 그리고 마땀다 이노 항항거지 야오리면 눅시나바가 아이디 아로이버니 폰거 빠이데 바이와니 나티 ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯐꯣꯟ ꯄꯥꯏꯗꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯤꯅꯦꯃꯤ ꯑꯩꯅ ꯐꯣꯟꯗꯨ ꯕꯦꯔꯥ ꯇꯧꯈꯤꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯐꯣꯟꯗꯨ ꯌꯥ ꯇꯥꯔꯒꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯃꯔꯝꯗꯤ ꯃꯥꯏ ꯐꯣꯟꯗꯣ ꯑꯩꯒ ꯃꯔꯤ ꯂꯩꯅꯦꯅ ꯈꯪꯕꯗꯒꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯅꯤꯡꯊꯤꯅꯨꯡꯉꯥꯏꯅ ꯄꯥꯏꯒꯦ ꯌꯥꯗ꯭ꯔꯦ ꯅꯣꯡꯃ ꯃꯥꯒꯤꯒ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯇꯝꯃꯝꯕꯅꯤ ꯑꯗꯣ ꯁꯤ ꯑꯃꯨꯛꯇ ꯅꯪ ꯆꯦꯁꯦ ꯑꯝꯇ ꯄꯤꯕꯤꯔꯨꯁꯣꯕ ꯑꯁ ꯀꯣꯛ ꯄꯥꯔꯒ ꯑꯩꯅ ꯍꯥꯏꯔꯨꯒꯦꯁꯨ ꯌꯥꯗꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯃꯣꯏꯒꯤ ꯄꯥꯕꯨꯡꯅꯕꯨ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤ ꯑꯁ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯦꯜ ꯊꯣꯛꯇꯦ ꯁꯤꯅꯤꯗꯅ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯂꯧ ꯋꯥꯏꯅꯕ ꯂꯧ ꯂꯧꯅꯕ ꯂꯩꯅꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯚꯦꯇꯅꯔꯤꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯟ ꯗꯥꯛꯇꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯅꯦꯅ ꯑꯗꯣ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗ ꯊꯥꯖꯅꯤ ꯁꯤꯅꯤꯗꯅ ꯅꯣꯡꯃꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯩ ꯋꯥꯅꯤꯗ ꯑꯁ ꯑꯩ ꯈꯣꯏꯗꯧꯁꯨ ꯀꯌꯥ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯒꯤ ꯃꯄꯥ ꯑꯣꯏꯕꯅꯤꯅ ꯈꯨꯠꯁꯤ ꯊꯦꯛꯑꯒ ꯑꯩꯅ ꯍꯦꯛꯇ ꯈꯥꯡꯕꯩ ꯋꯥꯅꯤꯀꯣ ꯑꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯕꯨꯔꯣ ꯄꯥꯕꯨꯡ ꯀꯔꯤ ꯄꯥꯕꯨꯡ ꯒꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯕꯨꯡ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩ ꯋꯥꯒꯤ ꯃꯨꯟꯅ ꯇꯥꯎꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯁꯦꯟ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯁꯦꯟ ꯌꯥꯎꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯟꯒꯅꯨꯅꯦ ꯑꯗꯨꯒ ꯑꯩ ꯋꯥꯒꯦ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏꯒ ꯅꯈꯣꯏꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯪꯒꯤ ꯈꯣꯡꯐꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯧ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯂꯧ ꯁꯨꯕ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯄ ꯃꯤꯒꯤ ꯂꯧ ꯃꯇꯝꯗ ꯂꯧ ꯁꯨꯔꯒ ꯍꯤꯡꯕꯅ ꯌꯥꯔꯣꯏꯅꯦ ꯂꯧ ꯁꯨꯔꯛꯇꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯆꯥꯅꯤ ꯃꯗꯨꯉꯩꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯧ ꯑꯃꯃꯝ ꯂꯩꯅꯔꯒ ꯂꯧ ꯈꯨꯂꯪ ꯆꯠꯅꯕꯗꯨꯗꯤ ꯑꯩꯒꯤ ꯂꯧꯗ ꯑꯃꯨꯛ ꯌꯥꯎꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯆꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗꯨ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯆꯠꯅꯔꯝꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯃꯛꯇꯤ ꯃꯗꯨ ꯆꯠꯅꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩ ꯋꯥꯍꯩꯒꯦ ꯂꯧ ꯁꯨꯔꯒ ꯅꯨꯄꯤ ꯊꯥꯛꯀꯅꯤ ꯂꯧ ꯁꯨꯔꯒ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯥꯗꯣꯛꯎ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯑꯩꯅ ꯄꯥꯝꯗꯕ ꯃꯐꯝꯗꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ ꯑꯩ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯀꯌꯥ ꯊꯤꯅ ꯆꯩꯕ ꯑꯩ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯁꯨ ꯅꯪꯅꯗꯤ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯡꯅꯔꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯏꯆꯥꯗꯣ ꯐꯍꯟꯅꯤꯡꯉꯤ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯄꯥ ꯑꯃꯒꯤ ꯈꯣꯡꯐꯝꯗ ꯂꯦꯞꯂꯝꯕ ꯇꯥꯔꯕꯗꯤ ꯃꯆꯥꯗꯨꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯩ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯁꯨ ꯑꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯩ ꯅꯣꯡꯃ ꯁꯥꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ
ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯅꯁꯥꯅ ꯈꯣꯡꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯄꯅ ꯐꯒꯅꯦꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯇꯝꯗꯒꯅꯦ ꯑꯩ ꯃꯤꯠ ꯌꯥꯝꯅ ꯅꯥꯈ꯭ꯔꯕꯖꯥꯠꯅꯤ ꯌꯥꯝꯅ ꯅꯥꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯕꯜ ꯆꯣꯡꯐꯝ ꯈꯪꯗꯕ ꯃꯈꯩ ꯅꯪꯅ ꯃꯁꯤꯗꯩꯗ ꯎꯔꯨꯔꯨꯔꯨ ꯂꯩꯁꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯅꯪꯅ ꯅꯤꯡꯕ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯨꯅꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯤꯕ ꯃꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯑꯩꯅ ꯀꯔꯤꯁꯨ ꯉꯝꯃꯣꯏ ꯑꯩ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯅꯤ ꯅꯪ ꯈꯪꯉꯦꯗꯅ ꯄꯥꯕꯨꯡ ꯑꯩ ꯂꯣꯏꯅ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯥꯕꯨꯡ ꯉꯥꯛꯄꯤꯒꯅꯤ ꯋꯥꯈꯜ ꯇꯥꯎ ꯉꯜꯂꯤꯉꯩꯗ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯣꯡꯐꯝ ꯑꯗꯨ ꯁꯦꯝꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯈꯨꯟꯖꯥ ꯃꯁꯦꯟ ꯉꯥꯛꯇꯅꯤꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯜꯂꯒ ꯅꯆꯟ ꯅꯆꯦꯁꯤꯡꯕꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯒ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯕ ꯇꯝꯕꯅꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯇꯝꯃꯒ ꯈꯔ ꯈꯪꯅꯗꯅ ꯉꯥꯡꯅꯗꯅ ꯇꯧꯔꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯈꯤ ꯅꯈꯣꯏꯁꯨ ꯏꯆꯥ ꯂꯤꯟꯊꯣꯏꯒ ꯂꯣꯏꯅꯔꯤ ꯇꯤꯟꯅꯔꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯒꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯁ ꯕꯤꯠꯀ ꯄꯨꯡꯇꯦꯛ ꯇꯦꯛ ꯆꯥꯅꯤꯗ ꯂꯝꯕꯤꯗ ꯊꯠꯂꯒ ꯍꯦꯛꯇ ꯇꯧꯔꯛꯄꯅꯦꯃꯤ ꯃꯗꯨꯗꯤ ꯈꯔ ꯂꯩꯔꯒꯅꯤ ꯑꯗꯨꯝ ꯂꯤꯟꯊꯣꯏ ꯐꯣꯟ ꯄꯥꯏꯍꯟꯈꯤꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯐꯨꯠꯄꯥ ꯆꯪꯕꯅꯤꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯆꯤꯊꯤꯁꯤ ꯈꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯒꯗꯤ ꯄꯥꯡꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯤ ꯐꯔꯦ ꯅꯪ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯅ ꯁꯤꯅꯤꯗ ꯆꯤꯊꯤ ꯅꯠꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗ ꯁꯨꯃꯥꯏ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯁ ꯌꯥꯔꯦꯁꯦ ꯄꯤꯔꯛꯑꯣꯁꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯁ ꯀꯔꯤꯅꯣ ꯁꯤꯕꯣ 74 ꯍꯥꯞ ꯀꯥꯏꯗꯨ ꯊꯥꯗ꯭ꯔꯣ ꯁꯤ ꯄꯥꯔꯗꯤ ꯃꯇꯠ ꯇꯠꯀꯅꯤꯅꯦ ꯀꯥꯏꯅꯅꯤ ꯀꯥꯏꯗꯨ ꯊꯥꯗ꯭ꯔꯕ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯨ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯀꯔꯤꯝꯇ ꯂꯩꯇꯕꯅꯤ ꯌꯥꯔꯦ ꯁꯤꯡ ꯈꯛꯇ ꯄꯤꯔꯝꯃꯣꯕ ꯑꯗꯨꯅꯗꯤ ꯃꯦꯒꯤ ꯇꯥꯡ 2 ꯑꯣꯀꯦ ꯄꯤꯔꯒꯦ ꯑꯗꯣ ꯁꯤ ꯄꯤꯕꯒꯤ ꯀꯔꯤꯗꯤ ꯀꯣꯡꯒꯦꯕ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯌꯥꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ ꯁꯩꯇ ꯑꯣꯏꯕ ꯌꯥꯔꯦ ꯑꯩ ꯄꯤꯔꯨꯔꯒꯦ ꯍꯣꯔꯦꯟꯗꯤ ꯃꯥꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯦ ꯑꯃꯗ ꯈꯣꯠ ꯏꯔꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯣꯁꯤꯔꯣ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯪ ꯌꯧꯔꯒ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯒꯦ ꯑꯣ ꯑꯔꯣꯟꯕꯁꯤ ꯌꯥꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯤ ꯃꯅꯨꯡꯗ ꯑꯁ ꯌꯥꯔꯦꯕ ꯄꯤꯔꯝꯃꯣꯕ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯊꯦꯡꯅꯔꯁꯤꯀꯣ ꯌꯥꯔꯦ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯒꯦ ꯍꯣꯔꯦꯟ ꯑꯩ ꯇꯨꯔꯦꯟꯄꯥꯟꯗ ꯂꯩꯔꯝꯃꯒꯦ ꯌꯥꯔꯦ ꯁꯤꯗꯤ ꯑꯩꯅ ꯄꯤꯔꯦꯅ ꯈꯜꯂꯣ ꯆꯠꯂꯨꯒꯦ ꯑꯁꯨꯝꯅ ꯑꯩꯒ ꯂꯤꯟꯊꯣꯏꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯈꯤ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯅꯤꯡꯗꯕ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦꯏꯃꯥꯟꯅꯕ ꯑꯃꯃꯨꯛ ꯊꯥꯖꯜꯂꯤ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯏ ꯊꯥꯁꯅꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯏ ꯁꯅꯥꯃꯇꯨꯝꯁꯨ ꯑꯩ ꯎꯕꯗ ꯃꯈꯣꯏꯗ ꯄꯥꯈꯣꯟ ꯊꯥꯔꯛꯀꯅꯤ ꯆꯤꯊꯤ ꯄꯤꯔꯨꯁꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯆꯤꯊꯤꯗꯤ ꯄꯤꯔꯨꯒꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯍꯟꯈꯤꯗꯕꯅꯤꯅ ꯆꯤꯊꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯊꯪ ꯏꯔꯥꯡ ꯑꯁꯤ ꯇꯞꯅ ꯁꯨꯝ ꯃꯈꯣꯏꯒꯤ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗꯒꯤ ꯃꯩ ꯋꯥꯏꯕ ꯍꯧꯔꯛꯈꯤ ꯇꯣꯔꯕꯨꯡꯗ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯗ ꯑꯇꯝꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯔꯛꯄꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯗꯨꯅ ꯆꯦꯟꯅꯈꯤ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯕ ꯀꯥꯡꯕꯨ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯍꯟꯅ ꯊꯨꯅ ꯌꯦꯡꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯅꯈꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯒꯥꯔꯤ ꯂꯩꯔꯕꯁꯨ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤ ꯌꯥꯝꯂꯕ ꯃꯌꯨꯝꯗ ꯂꯟ ꯊꯨꯝ ꯁꯅꯥ ꯁꯦꯜ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯈꯤꯕ ꯑꯌꯥꯝꯕ ꯑꯣꯏꯈꯤ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯐꯝꯁꯨ ꯂꯩꯇ
ꯇꯧꯐꯝ ꯈꯪꯗ ꯂꯤꯟꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯆꯦꯟꯈ꯭ꯔꯕ ꯆꯦꯟꯗꯕ꯭ꯔꯥ ꯑꯩ ꯏꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯈꯤ ꯑꯃꯔꯣꯝꯗ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯃꯥ ꯑꯗꯨꯒ ꯑꯁꯣꯟꯕ ꯄꯥꯕꯨꯡ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯏꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏꯒꯤꯗꯃꯛꯇꯗ ꯂꯩꯔꯤꯕ ꯑꯩ ꯈꯪꯅꯔꯤꯕ ꯂꯤꯟꯊꯣꯏ ꯃꯍꯥꯛꯇꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯥꯏꯀꯩ ꯀꯌꯥꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯃꯩꯅ ꯉꯛꯁꯪ ꯉꯥꯡꯗꯨꯅ ꯌꯨꯝ ꯄꯨꯝꯅꯃꯛ ꯃꯩꯅ ꯆꯥꯛꯄ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯗꯨꯗꯒꯤ ꯆꯦꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯃꯥꯒꯤ ꯉꯝꯅꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗ ꯆꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯩ ꯂꯤꯟꯊꯣꯏꯗ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯑꯩꯒꯤꯗꯤ ꯐꯣꯟꯁꯨ ꯂꯩꯈꯤꯗꯦ ꯑꯩ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯊꯣꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯅꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯊꯨꯞꯇꯨꯅ ꯂꯩꯕꯗꯒꯤ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯈꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯏꯌꯦꯡ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯁꯨ ꯌꯥꯎꯗꯦ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯅ ꯈꯟꯈꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯁꯥꯐꯅ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅꯕꯨ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯔꯣꯝꯗ ꯌꯨꯝ ꯀꯩꯒꯤ ꯃꯥꯜꯆꯥꯡ ꯀꯌꯥꯃꯔꯨꯝ ꯃꯥꯡꯕꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯇꯦꯡꯊꯥ ꯈꯣꯜꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯦꯟꯈꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯨꯝ ꯀꯩ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯥꯛꯂꯤꯕ ꯄꯣꯠ ꯆꯩ ꯍꯥꯏꯕꯕꯨ ꯐꯤꯔꯣꯜ ꯆꯥꯔꯣꯜ ꯈꯔ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯁꯟ ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯣꯏꯕ ꯑꯣꯛ ꯑꯅꯤꯈꯛ ꯁꯥꯔ ꯌꯥꯝꯅ ꯋꯥꯅ ꯑꯗꯨꯁꯨ ꯑꯩ ꯑꯣꯛꯇꯨ ꯂꯣꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯟ ꯑꯣꯏꯅ ꯌꯦꯟ 24-25 ꯉꯥꯅꯨ ꯑꯣꯏꯅ ꯉꯥꯅꯨ 14-15 ꯃꯗꯨ ꯈꯛꯇꯅꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯈꯣꯏꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯟ ꯊꯨꯝ ꯂꯥꯛ ꯁꯥꯔ ꯂꯨꯄꯥ ꯂꯥꯛ 10-30ꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯂꯥꯛ 40-50 ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯃꯥꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯂꯣꯏꯅ ꯌꯥꯎꯈꯤ ꯃꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯔ ꯂꯤꯟꯊꯣꯏꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯌꯥꯎꯈꯤ ꯁꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯦꯡꯅꯗꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯃꯍꯥꯛꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯁꯨ ꯑꯩ ꯑꯋꯥꯕ ꯑꯣꯏꯈꯤ ꯃꯊꯪ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯦꯕꯥꯟ ꯊꯦꯡꯅꯈꯤ ꯍꯩ ꯂꯥꯎꯅꯦ ꯁꯤꯗ ꯂꯥꯎꯅꯦ ꯀꯩꯅꯣ ꯂꯥꯎꯅꯦ ꯁꯤꯗ ꯂꯥꯎꯅꯦ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯃꯥ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯣꯏꯕꯨꯗꯤ ꯁꯤꯗꯩꯗ ꯂꯣꯏꯅ ꯂꯩꯔꯤ ꯁꯤꯗ ꯂꯩꯔꯤꯁꯤꯁꯨ ꯃꯤ 300ꯀ ꯈꯔ ꯍꯦꯟꯕꯅꯤ ꯁꯤꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯃꯐꯝ ꯑꯃꯗ ꯍꯣꯡꯖꯦꯅ ꯑꯃꯨꯛ ꯇꯧꯔꯤ ꯁꯤꯁꯨ ꯃꯤꯡ ꯄꯥꯟꯖꯂꯤꯒ ꯄꯥꯟꯖꯟꯗꯦꯒ ꯁꯤꯗ ꯈꯔ ꯂꯩꯔꯤ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥ ꯈꯛꯇꯅꯤꯗꯅ ꯑꯩꯈꯣꯏꯗꯤ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯏꯆꯟꯅꯨꯄꯤꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯒꯨꯔꯨꯡ ꯆꯦꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯑꯃꯨꯛ ꯄꯜꯂꯨꯔꯦꯗꯅ ꯉꯥꯏꯈꯣꯅꯤ ꯑꯩ ꯅꯪ ꯂꯤꯟꯊꯣꯏ ꯊꯦꯡꯅꯔꯕꯣ ꯅꯠꯇꯦ ꯅꯪ ꯂꯤꯟꯊꯣꯏꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯁ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ ꯃꯣꯏ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯤ ꯃꯤ ꯀꯌꯥꯅꯣꯅꯦ 550 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯄꯨꯂꯞ ꯂꯩ ꯑꯁ ꯋꯥꯔ ꯃꯥꯜꯂꯦꯍꯦ ꯃꯣꯏ ꯃꯣꯖꯥꯎ ꯉꯥꯡꯕ ꯃꯣꯏꯒꯤ ꯑꯍꯟꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯈ꯭ꯔꯕꯅꯤꯅ ꯐꯝꯃꯒ ꯎꯪꯉꯒ ꯈꯗꯥꯡ ꯃꯦꯜꯒ ꯂꯩꯔ ꯃꯥꯜꯂꯦ ꯁꯤꯅꯤꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯁꯦ ꯑꯩ ꯁꯦꯜ ꯄꯥꯏꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯩ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯍꯌꯦꯡ ꯂꯩꯉꯥꯛꯅ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯗꯨ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯄꯤꯔꯛꯄꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯔꯦ ꯐꯧ ꯃꯌꯥꯝ ꯂꯩꯕ ꯇ꯭ꯔꯦꯛꯇꯔ ꯂꯩꯕ ꯅꯠꯇꯦ ꯐꯖꯕ ꯒꯥꯔꯤꯒ ꯂꯨꯄꯥ ꯂꯥꯛ 24-25 ꯑꯩꯈꯣꯏꯗꯤ ꯃꯔꯣꯟꯒ ꯍꯥꯏꯕ ꯍꯩꯖꯗꯦꯅꯦ ꯒꯥꯔꯤ ꯑꯇꯥꯡ ꯍꯥꯏꯗꯣ ꯇꯨꯝꯗꯨꯅ ꯃꯩ ꯂꯣꯏ ꯆꯥꯛꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯟ ꯒꯥꯔꯤ ꯈꯔ ꯆꯥꯛ ꯁꯥꯏꯀꯜ ꯈꯔ ꯆꯥꯛ ꯌꯦꯕꯣꯟ ꯈꯔ ꯆꯥꯛꯄ ꯅꯪꯒꯤ ꯑꯣꯛꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯔꯕ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯛꯁꯨ ꯁꯟꯁꯨ ꯉꯥꯅꯨꯁꯨ ꯌꯦꯟꯁꯨ ꯑꯃꯠꯇ ꯂꯧꯁꯟꯕ ꯉꯝꯄ ꯅꯠꯇꯦꯗ ꯃꯤ ꯐꯠꯇꯁꯤꯡꯗꯨꯅꯅꯦ ꯂꯣꯏ ꯍꯣꯏꯗꯅ ꯂꯣꯏ ꯆꯥꯔꯝꯃꯅꯤ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯉꯥꯛꯇꯅꯤꯀꯣ ꯃꯗꯨ ꯆꯥꯔ ꯃꯕꯨꯛ ꯀꯪꯈꯠꯇꯅ ꯃꯣꯏꯗꯣ ꯂꯣꯏꯅ ꯁꯤꯔꯗꯤꯅꯦ ꯃꯣꯏꯗꯤ ꯁꯤꯔꯗꯤ ꯐꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤꯗꯨꯁꯨꯅꯦ ꯃꯣꯏꯅ ꯂꯣꯏꯅ ꯆꯥꯔꯝꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯑꯗꯣ ꯃꯥꯕꯨ ꯀꯝꯗꯧꯒꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯍꯧꯒꯦꯕ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯁꯤꯗꯤ ꯁꯩ ꯇꯧꯏꯕ ꯅꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯀꯂꯛꯆꯈ꯭ꯔꯦ ꯅꯪꯅ ꯂꯤꯟꯊꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯤꯕꯦ ꯅꯈꯣꯏ ꯑꯅꯤꯕꯨꯅꯦ ꯂꯥꯞꯅꯅ ꯂꯩꯕꯁꯤꯗꯤ ꯁꯩꯇ ꯑꯣꯏꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯃꯄꯥꯗꯨꯁꯨ
ꯃꯨꯛꯄ ꯌꯥꯕ ꯃꯨꯛꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯨꯛꯐꯝ ꯂꯩꯇꯗꯅ ꯍꯥ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯅꯣꯟꯊꯔꯒ ꯌꯦꯡꯕꯗ ꯃꯃꯤ ꯌꯦꯡꯕꯗꯨ ꯅꯠꯇ꯭ꯔ ꯃꯤꯡꯁꯦꯜꯐꯥꯎ ꯌꯦꯡꯕ ꯐꯪꯕ ꯅꯠꯇꯦꯕ ꯀꯗꯥꯏꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝꯒꯁꯤ ꯈꯪꯕ ꯅꯠꯇꯦꯗ ꯂꯥꯗꯒ ꯇꯧꯔꯒ ꯊꯥꯗꯅ ꯆꯥꯕꯤꯅꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯤꯟꯊꯣꯏꯗꯣ ꯉꯥꯏꯈꯣꯅꯤ ꯅꯪ ꯃꯥꯒꯤ ꯅꯝꯕꯔ ꯆꯤꯐꯥ ꯄꯨꯕ꯭ꯔꯥ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯒꯤ ꯅꯝꯕꯔ ꯈꯪꯗꯣꯏꯅꯣ ꯑꯁꯦ ꯑꯩꯁꯨꯅꯦ ꯁꯦ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯁꯦ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯕ ꯀꯗꯥꯏꯅꯣ ꯃꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯄꯥꯏꯔꯛꯑꯗꯤ ꯄꯥꯏꯔꯛꯑꯁꯨ ꯀꯔꯤꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯑꯩ ꯍꯦꯛꯇ ꯍꯪꯒꯦꯕ ꯅꯠꯇꯦ ꯅꯪꯅꯦꯅ ꯍꯥꯏꯔꯨꯅꯨ ꯑꯩꯅ ꯐꯣꯟꯗꯣ ꯇꯞꯅ ꯄꯥꯏꯔꯒꯦ ꯃꯁꯤꯗ ꯄꯪꯕ ꯂꯥꯡꯈ꯭ꯔꯦ ꯅꯪꯁꯤꯕ ꯅꯔꯤꯟ ꯌꯥꯎꯗꯕꯁꯤꯅꯕ ꯀꯌꯥꯝꯕ ꯃꯤ ꯑꯣꯏꯌꯨ ꯀꯌꯥꯝꯕ ꯃꯤ ꯑꯣꯏꯒꯦꯗꯤꯅꯦ ꯁꯦ ꯅꯨꯄꯥ ꯊꯣꯛꯁꯦ ꯄꯥꯏꯌꯨꯁꯦ ꯐꯣꯟꯁꯦ ꯄꯥꯏꯌꯨꯁꯦ ꯄꯥꯏꯒꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ 9856797626 ꯀꯔꯤꯅꯣ ꯐꯣꯟꯁꯦ ꯅꯣꯠ ꯔꯤꯆꯦꯕꯜ ꯂꯩ ꯅꯦꯠꯋꯥꯛ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯤꯅꯤ ꯈꯔ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧ ꯀꯣ ꯅꯨꯄꯥ ꯊꯣꯛ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯁꯤꯗꯒꯤꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯀꯗꯣꯏꯅꯣꯁꯨ ꯑꯩꯈꯣꯏ ꯈꯪꯉꯝꯕ ꯅꯠꯇꯦ ꯇꯧꯁꯜꯂꯨꯅꯦ ꯁꯤ ꯑꯝꯇ ꯇꯧꯁꯜꯂꯨꯅꯦ ꯆꯠꯂꯦ ꯐꯣꯟ ꯆꯠꯂꯦ ꯍꯜꯂꯣ ꯀꯌꯥꯝꯕ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯅꯦꯅ ꯀꯃꯥꯏꯅ ꯈꯪꯒꯦ ꯈꯪꯉꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯒꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯦ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯌꯥꯝꯍꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯣꯝꯗ ꯂꯩꯒꯗꯕꯅꯣ ꯈꯪꯗꯦ ꯏꯝꯐꯥꯜꯂꯣꯝꯗ ꯆꯠꯀꯅꯤꯁꯨ ꯍꯥꯏ ꯀꯔꯣꯝꯗ ꯂꯩꯒꯗꯕꯅꯣ ꯈꯪꯗꯦ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯑꯦꯛꯖꯦꯛꯇ ꯍꯥꯏꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤ ꯃꯤ ꯌꯥꯝꯃꯦ ꯅꯪ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯅꯪ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯀꯗꯥꯏꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯗꯤ ꯐꯣꯟ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯝꯕꯔꯁꯤꯗ ꯍꯥꯏꯔꯛꯀꯦ ꯅꯝꯕꯔꯁꯤ ꯀꯅꯥꯒꯤꯅꯣ ꯁꯤꯕꯨꯗꯤ ꯗꯦꯕꯥꯟꯒꯤ ꯅꯝꯕꯔꯅꯤ ꯃꯥ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯌꯨꯝ ꯃꯩꯁꯨ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯂꯟꯊꯨ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯐꯤꯔꯣꯜ ꯍꯥꯏꯕꯕꯨ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯈꯔꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤꯅ ꯀꯔꯤ ꯊꯣꯡꯒꯗꯒꯦ ꯅꯪꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯂꯩꯕꯅꯦ ꯅꯪꯒꯤ ꯐꯣꯟꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦ ꯄꯥꯎ ꯈꯔ ꯐꯥꯎꯅꯒꯗꯕꯁꯨ ꯑꯁ ꯑꯩꯒꯤ ꯐꯣꯟꯗꯨ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤ ꯁꯦꯝꯕꯒꯤ ꯔꯤꯄꯦꯌꯥꯔꯤꯡ ꯇꯧꯕꯒꯤ ꯗꯨꯀꯥꯟꯗ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯔꯒꯦꯅ ꯇꯧꯕꯗꯒꯤ ꯂꯧꯕ ꯊꯣꯛꯂꯛꯄꯗ ꯏꯔꯥꯡꯗꯨꯗꯒꯤ ꯑꯗꯨꯝ ꯃꯔꯤ ꯑꯗꯨꯝ ꯐꯣꯟꯁꯨ ꯂꯧꯔꯛꯇ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗ ꯇꯧꯒꯗꯕꯁꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯐꯣꯟ ꯄꯥꯏꯍꯟꯗꯕꯗꯨꯗ ꯑꯩ ꯄꯥꯎꯁꯦ ꯍꯪꯐꯝꯁꯨ ꯂꯩꯇꯕ ꯐꯣꯟꯁꯨ ꯂꯩꯇꯕ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ ꯗꯦꯕꯥꯟ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯀꯦ ꯌꯥꯔꯗꯤ ꯅꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦꯅꯤ ꯆꯞ ꯃꯥꯟꯅꯔꯁꯤꯗꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯑꯩ ꯍꯨꯔꯒ ꯑꯃꯨꯛ ꯎꯁꯅꯨ ꯍꯥꯏꯁꯅꯨ ꯃꯥꯒꯤ ꯃꯐꯝꯗ ꯅꯪꯅ ꯀꯔꯤ ꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯃꯇ ꯂꯩꯇ꯭ꯔꯕꯁꯤꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤ ꯈꯦꯟꯅꯕ ꯂꯩꯔꯤꯒꯦ ꯆꯞ ꯃꯥꯟꯅꯔꯦ ꯌꯨꯝꯁꯨ ꯃꯩ ꯂꯣꯏꯅ ꯆꯥꯛꯂꯦ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯔꯣꯏ ꯂꯥꯛꯑꯣ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯂꯤꯟꯊꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯅ ꯗꯦꯕꯥꯟꯒꯤ ꯐꯣꯟꯁꯤꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯄꯥꯕꯨꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯑꯇꯩ ꯂꯣꯏꯅ ꯄꯨꯔꯒ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯀꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯛꯄ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯂꯤꯟꯊꯣꯏ ꯃꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯡꯒꯣꯏ ꯑꯣꯜꯍꯧꯔꯦ
ꯐꯠꯇ꯭ꯔꯕ ꯁꯤꯡ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯈꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯄ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ ꯀ꯭ꯌꯥꯝꯕ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯐꯪꯂꯔꯣꯏꯗꯕ ꯂꯤꯟꯊꯣꯏ ꯀꯔꯤꯒꯤ ꯐꯪꯂꯣꯏꯗꯒꯦ ꯏꯔꯩꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯃꯁꯥꯒꯤ ꯃꯔꯩꯄꯥꯛꯄꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯅꯨꯡꯁꯤꯔꯕ ꯅꯪꯅ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯗꯨ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯖꯕꯁꯦ ꯊꯨꯡꯕ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯦꯝꯃꯤꯟꯅꯁꯤ ꯐꯔꯦ ꯀ꯭ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯗꯦꯕꯥꯟꯒꯤ ꯅꯝꯕꯔꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦ ꯁꯤꯗꯩꯗ ꯃꯤꯡ ꯄꯥꯟꯁꯤꯟꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯃꯤ ꯈꯔ ꯌꯥꯝꯗꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯃꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯂꯕꯗꯤ ꯃꯌꯥꯝꯅꯁꯨ ꯁꯤꯗꯩꯗ ꯍꯣꯠꯅꯕꯗ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯤ ꯈꯔ ꯌꯥꯝꯗꯕ ꯇꯨꯝꯐꯝ ꯑꯃ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯏꯁꯥꯒꯤ ꯏꯔꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛꯅꯤꯕ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯀ꯭ꯌꯥꯝꯕ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯔꯤ ꯂꯩꯉꯥꯛꯅꯁꯨ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯁꯅꯨ ꯀꯔꯤꯒꯨꯝꯕ ꯍꯣꯠꯅꯔꯛꯇꯕ ꯇꯥꯔꯕꯁꯨ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯅꯅꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯅꯥꯅ ꯉꯥꯛꯀꯅꯤ ꯂꯤꯟꯊꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯣꯜꯁꯤ ꯊꯝꯃꯒꯦ ꯅꯪꯁꯨ ꯃꯐꯝꯗꯨ ꯈꯔ ꯌꯥꯡꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯃꯔꯣꯜꯁꯦ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯗꯦꯕꯥꯟꯗ ꯑꯩ ꯃꯔꯣꯟꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯪ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯍꯌꯦꯡꯗꯤ ꯅꯪꯒ ꯑꯩꯒ ꯁꯣꯏꯗꯅ ꯎꯅꯒꯅꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯥꯡꯅ ꯎꯅꯔꯕꯅꯤꯅ ꯀꯞꯅꯔꯦꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯍꯦ ꯑꯋꯣꯏꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯃꯤꯠꯇꯒꯤ ꯐꯤ ꯁꯤꯟꯊꯕꯒꯤ ꯋꯥꯅꯤꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯒꯨꯔꯨꯡ ꯆꯦꯟꯗꯅ ꯑꯗꯨꯝ ꯇꯝꯃꯒꯦ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯅꯪ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯍꯌꯦꯡ ꯆꯠꯄꯗꯗꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯅꯅꯕ ꯑꯩꯅ ꯁꯤꯜꯂꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯗꯦꯕꯥꯟ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, Tayai, Tayai. Lakle, lakle. Inspector. Tayai, Tayai, Tayai. Another Tagachering Asigi Inspector Tayai Chamapan ga Kuntra Subab Amna Special Weber Relief Camp 43 Karamana da Batangkang Nebatare na Hanmaki Awabang Agdo Masina Kara Kitang Wari si Yang Mahabatare Tagachari Romila Irumbam Inspector Tayai Relief Camp Tabde Amajan Tapire, thank you so much. Lulu Maring Mai Rani Bralik Sang Them Tagachari Pangkirapam Memo
마음에 타가처리 마땀시 탱만이나 미디 파나 야메 이티 타가처리 그러니까 여비리바 따비리바 그들마 하나나 타가처리 그러니까 마시기 땅각시디 나코이나 릴리프 게임다 나코이 톡바 토도가 마하이타레 기땅니 마밍 마타곤 톡저라간다 ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯈꯪꯅꯤ ꯑꯗꯨꯅ ꯍꯌꯦꯡꯅ ꯑꯔꯣꯏꯕ ꯑꯃꯨꯛ ꯑꯣꯏꯒꯗꯕ ꯇꯥꯡꯀꯛꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯧꯕ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯍꯌꯦꯡ ꯈꯔ ꯈꯔ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯇ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯑꯐꯕ ꯍꯥꯏꯕ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯉꯁꯤꯗꯤ ꯀꯣꯃꯦꯟ ꯌꯥꯝꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ तामिनसे हयेंग अमुक ngasi रिलीफ कैम्प asi wari makha linthoi punsina kadomda relief camp na kadomda onaga kyambaga karamna thengna khidabra kari tawkhige haibado hayeng itangkak ta khaminasi ponoma pohana thagachari duga icecomda mijeng tabiriba gtpl cable network ti gengbiri basing amuk hana repeat ayuki pung mafanda tormasi chapmanana cable network to uba phangbigan loinana Makatawa Icecomgi program the English movie sing thamjari loinana streaming gi wena di matangas lecture ayuki pongma pandege mo mya mo ngaijarangge myam section lainasi leminasi afabanungai ba pauta minasi hanana purma puthagachari thormasi yawbi bagi dama nongalaga tabiriba mya purma pushu tabige dabasing bushu hanana thagachari purma pu khurumjari